ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ꯫ ꯆꯥꯎꯈꯠꯄ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯅ ꯊꯕꯛ ꯇꯧꯔꯕ ꯃꯇꯝꯗꯇ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ख्रिꯁꯃꯥꯁꯀꯤ ꯌꯦꯡꯂꯒ ꯍꯥꯟꯅ नुमिदांग पुंग 6 अयुक्की पुंग 6 फाउबा कर्फ्यू थमलंबा अदु नुमिदांग पुंग 10 अयुक्की पुंग 6 फाउबा तेंशनख्रे। स्टेट असिदा कोविड-19 पॉजिटिव होइबा मसिंग तपना तपना हंथरक्तुना हौखिबा पुंग 12 गी मनुंगदा सुपनतंगी मियोय 39 खक नौना पॉजिटिव होइबा थेंगनख्रे। अैगी हाइबा वाखल थादोक्तुना अैखोइगी हाइबा वाखलदा खोंगथांगलसि हाइना राज्य सभागी एमपी लैसेंबा सनाजाउबना अपील तौख्रे। खुरमजरी टाइम्स ऑफ मणिपुर नुमिदांगी पाव मीटिंग ताबिरिबसिंगबु लुचिंगबिना तराम नोक्चरी। मियामदा मपुंगमैबा पाव पिजाद्रिङै मांगोइनना हौजिक मालेमगी ओइना चौबा लाइचट अमा ओइरिबा कोविड-19 दगी ngaktoknanaba फेस मास्क सोपा मियोय अमगा अमगागी मरक्ता फिजिकल डिस्टेंसिंग थंबा यामना तोइना खुदसा सेंगना हामदोकपना चिंगबा अैखोइ खुदिंगमकना सुंगसोय सोइदना पांगथोकमिनरसि हाइना टोमटीवी माइकेदिगी मियामदा अपील तौजरी। हौजिक मपुंगमैबा पाव पिजरी। इसागी पोथोक मरांग काइना पुथोक्तुना मपान लमदगी मिपाल तांगदना हिंगबा तमलसि हाइना चीफ मिनिस्टर नोंगथोमम बिरेन सिंहना फोंदोखरे। वाफम असिंगसि डिपार्टमेंट ऑफ फिशरीज न सिंधुना पेडी कम फिशिकल्चर हाइरिबा स्कीम असिगी मखादा चिंगी डिस्ट्रिक्ट मंगागी बेनिफिशियरी सिंगदा डायरेक्ट ट्रांसफर तौबगी थोरमदा फोंदोखिबनी। चीफ मिनिस्टर बंगलोरगी दरबार हॉल दा पांगथोखिबा थोरमदुदा महाकना मखा तारदुना चौखटपा अफबा खुनाय अमा ओइगे हाइरबदी ट्रांसपेरेंसी लेना थबक तौरबा मतमदता ओइगनी। मणिपुरदा nga marang kaina puthoktuna mapalamdasu thadokuna अैखोइगी सेटमिलोन हेनगनबा होनसि लौमी सिंगनासु ngagi machinjak oiba yaba chujak gehuna chingba thaduna yariba makai mapalamdagi mipal tangdnaba honasi haina फोंदोकपगा लोइनना स्कीम असिगी मखादा बेनिफिशियरी 54 दा लुपा लिसिंग 35 फंगहलगनी हाइखि। farmers na direct yondaba yaba direct contact tawsaba yabi hak birawi na plan asuna aduna hair wafam kharsi thamaga fishery farmers asi fishery ngakni basin lausina le khana tawbir ngi hena chawthokna tawna ba madugi financial assistance sarkar dagi government dagi darkar lebo ekoi pinana ba government na punamta ready lei। ngasi thauramadu Christmas na langpaga iroinana chief minister na yaifa pausal pirakli। कोविड-19 na maram oiraga awaba kaya mayoknariba asi koktuna hanagi punsida hanjin hanba oirasanu haiki। SOP ngakna Christmas asi mapum phana igna chigna pangthoklasi loinana Christmas ki yenglaga hana numidang pung 6 tagi ayuki pung 6 fauba curfew thamlamba adu numidang pung 10 tagi ayuki pung 6 fauba oiragani phongdoki। Christmas asiga iroinana ngasi pithribi miyamna amadi manipur gi miyamna thenariba awaba COVID-19 gi thokliba awana bisi minasi kokhan biramba ONBY naina sui sorgi famda thonijari pung 6 ta gi toramdu pung 10 nungdang gi pung 10 da koi dile sondharaga adudagi tauba aduga hanagi church ki leiba capacity se mi sama chale madu mi sama nataba yankai 50% tangkai madugi social distancing torokanda tauba yananabagi madugi launched madugi rules to ngasi government na approval pizza grabani notification oina tholani aduga manipur da prithvi da santi hanjal halakpa oirasunu haiba message e mayam da pizza अैगी हाइबा वाखल थादोक्तुना अैखोइगी हाइबा वाखलदा खोंगथांगलसि गोरखा सिंगना इरमदम असिगिदमा कथोखिबा कया अैखोइना काउबा गमलोइ हाइना राज्य सभागी एमपी लैसेंबा सनाजाउबना हाइख्रे। वाफम असिंग असि मणिपुर गोरखा यूथ एसोसिएशन अमदी तिसपारी वुमेन सोसाइटी न सिंदुना कंगला तोंबी तिसपारी ग्राउंड दा पांगथोखिबा एमपी लैसेंबा सनाजाउबबु ओकपगी थोरमदा महाकना हाइखिबनी। महाकना मखा तारादुना गोरखा सिंगी असि सुबा नोंबा कनबा ख्वाइदगी मथौना लेबा अमदी ख्वाइदगी
थाजनिंगाई ओइबा मदी मरीपाक मजातिगिदमक थवाई फावा कथोकपा ngamba furup amani पालिबा लेंगाक असिना मिसिंग यामदबा गोरखा सिंगी इंटरेस्ट मुन्ना खंगी इशाने साबु तोनाबदी हंथना लेबिगनो अदुगी महुता अखोइसु मणिपुरी गोरखा सिंगनी हाइना चौथोकपियो हाइकी मणिपुरी नेपाली सिंगी मणिपुरी गोरखा सिंगी मागी लेजरम कल्चर आइडेंटिटी मागी लाइनिंग लाइसोन मागी धर्म अदु मागी ट्रेडिशन सिना सिंगमा मयाम से अमत मांगन बेयादे अमत मांगन बिगन मणिपुर की महाराज की मागी ट्रेडिशन दी कइनो हाइबो मतमदा मागी लमसर लरिबा मागी स्टेट लरिबा जाति काउ पुरमक से ngak सेंद से मागी मथौनी स्टेट असिदा कोविड-19 पॉजिटिव होइबा मसिंग तपना तपना हंथरक्तुना हौकिबा पुंग कुनमरी की मनुंगदा सुपनतगी मियोय कुंट्रा मापन खक नौना पॉजिटिव होइबा थेंगनख्रे नौना मियोय चामा निफु मापना डिचार्ज तौख्रे ngasi COVID-19 command control room dagi thadoraki chero lamagi matungina hairiba pungfam asigi manungda Imphal West gi miyoi kunmathoi Imphal East gi nipan Thawal dagi ama Bishnupur dagi ahum Kakching dagi ani Senapati dagi ama amasung Churachandpur dagi ahum yauri makhoi loinamak mapanda chaludaba ngaktani amaromda state asida laichet asidagi sikiba masing chahum kuntra tare yaukhre nauna hengalakliba amasung discharge thokiba masing asi tharaga state asida COVID-19 positive oikiba masing lising kuntaret ka chatret kunhumdo yaukhre masigi manungda miyoi lising kun manga ga chamapan kun kanipan discharge tawkhiduna active case masing lising amaga chambri yankhai nipan da hantakre laichet asdagi phagalakpagi changsu chada marifutara humdoi dasmik yankhai ni thoida hengalakle State Disaster Management Authority की State Executive Committee की Chairman लोइनना मणिपुर लेंगा की Chief Secretary Dr. Rajesh Kumar na ngasi thokiba order magi matung ina akak namba numit kharani khak natana tha asigi kuntra matoi fauba numit khuding numidang pung tara dagi mathang numit ke ayuk pung mari fauba night curfew leragani hairi Cherol aduna makha taraduna hariba night curfew gi matam asi tha asigi kulhumdoi amasung kungamari gi lonaba ahing tha asimaki kungamari amasung kunmanga gi lonaba ahing amadi tang kuntra mathoi amasung chahi hoba numit ki lonaba ahing sidadi ahing nongyai dagi ayuk angan bapung mari fauba oiragani masiga loinana December tha loisilakpa kumhai matam oibaga loinana COVID-19 laichatagi ngakthoknana chaklak chana kanglon sing ngakna miyam punba thoram singda miyoi yankhai fauba saruk yadabasu ayaba piri BJP की ओइना नुपी अमसुंग अंगांग सिंग याइफनबा मदी लेता लाइरा सिंगिदी अखनबा मीटिंग थमदुना याइफनबा थबक या तौदुना लाकली हाइना BJP मणिपुर प्रदेश की BP सु ओरिबा अमदी महिला मोर्चा की इंचार्ज एन निम्बुस ना फोंगदोखरे वाफम सिंग असि खुनराकपम AC की मनुंगदा लेबा युमनाम खुनौ कम्युनिटी हॉल दा पांगथोकपा नोंगमगी ओइबा महिला सम्मेलन कम फेलिसिटेशन की प्रोग्राम दा फोंगदोखिबनी BJP महिला मोर्चा इम्फाल ईस्ट ने सिंधुना पांगथोखिबा सम्मेलन अदुदा BJP मणिपुर प्रदेश की महिला मोर्चा की प्रेसिडेंट एल लोटेका महिला मोर्चा इम्फाल ईस्ट की सेक्रेटरी इंचार्ज एम चौबी प्रेसिडेंट एम नाचोन BJP इम्फाल ईस्ट डिस्ट्रिक्ट की प्रेसिडेंट एल कामिनी याउन मसक नाइबा लुचिंगबा कयासु सरुक याकी इम्फाल ईस्ट की मनुंग दलैबा तोंगान तोंगान बा AC सिंगी मनुंग दलैबा BJP की महिला मोर्चा की मेंबर कयाना सरुक याकी एन निम्बुस न मखाताना भारत BJP नुपी अमदी अंगांग सिंग याइफनबा हाइबा वाफमदा अहेन मीटिंग थंबा पार्टी अमनी ngasi पांगथोकलिबा सम्मेलन असिना इम्फाल ईस्ट पार्टी की मपांगल हेना कलहनबा ngamlagani हाइके अखोई भारतीय जनता पार्टी की लेरिबा कार्यकर्ता मरोइन नुपी सिंगना अखोई नुपी सिंगसे आई लमदा लेरिबा कोई ग्रासरूट लेरिबा कोई बूथ लेवल लेरिबा नुपी सिंग सोथाउरबा सिंगसे पुखतपिरे हायरगा अदुगुम्बा मणिपुर की लेंगा अमसुं भारत की तोंगान तोंगानबा अखोई फंपाकसिंगदा मखोई थांगतपिबगी मतम यौरे हैबिसे आई ngasi सभा से थंजले थौरम अदुदा वांगांगलदुना इचमगी हानगी प्रेसिडेंट ओइरबा सोशल वर्कर एन राजेंद्र बोइना BJP ना लेंगाक पाइरकपदगी ngasi स्टेट असigi मियामना इंगना शांति लेना लेवंगमले अकीबा लेतना लंबी सड़कता चटपंगमले हाइके मखोंग चेलिबा मयामना चेलरगदि मयाम पुलोइदोरिबनि अदु क्याम वाना ममिटदि मपीटाना कपकांदा अखोई सोइबा तारे दको मिमाम थोपा तारे दको अदु बदि वागिबदो ngasi BJP दगी चक्रकान गारी मनुंग थोंगरकान प्ले हाइरकान कावगदुंगना अमका उबसे आई ngasi आई थमोय नुंगाइते सी माइना वोइदबो मयाम से प्रजा मयाम नमदर सांगनि नुंगातो हेलमे अदु ngasi दे कोई BJP ले गवर्नमेंट जे लापदगी अनाबगी हायसी फिसालोन सागे हायसी सिंग हिरम खुदिमक युमबावदा साबगी मांगोदा द सेंट्रल लंबी लेनबा आई ngasi पंजाबी ये लोइबो मयाम वो लोइबो मयाम मखोंग कोरबा को लोनपी ने जिक्सी
सिगुम बावन में फोन को होना बता अरे फार्मर में यहाँ मा कोई टूलू न पेरे ने सिंग चाय में दोई स्विंग किलर कापी दोई चौंगी में तो पी रहे फार्मर में यहाँ तो चंगा ये भी कोई बीजेपी ले गवर्नमेंट लाख में कोई दिन नुमाइश से मरूम रंगे कहीं तो वालन देवस Mau Imphal Market Coordination Committee amadi Mau Union ani pulaga ngasi Advent Merry Christmas ki thoram Terada leiwa Tera Kaitel Idol Club ki sanglenda pangthokrei. Advent Merry Christmas ki thoram aduda awardee Ivotomi Khuman Mau Union Imphal ki President Puni Losi Idol Club ki President RK Tombishna amadi Mau Businesswoman Union ki President Kapaini Mausu Sarukyaki. Mau Imphal Market Coordination Committee ki maikedi market asida saruk yakhiba Mau gi ima ivel yauna Mau Union Imphal gi ichilinau singda khudol pot sing piduna Christmas ka mangoina na yaifa fauzil su piki chakle na moina sin kiba thoramadu gi matangda committee gi convener Khurizam athobuna ngasi faubada tongan tongan mamafam singda Mau Market haiduna miyamda aikoi gi oiba pothok sing fanganduna lakle masina chinga madi tamgi mari hena cheshin hanba amadi nungsinaba ma purak bangamgani haike Advent Christmas ki adungulaba ipa Jisuda adungulaba mahapur lakadore haibagi nungaiba phongdokpa oina makoina thajajariba lining adugi koigi kumai oiriba sida koi saruk yaminaduna ngasi mau kaithel gi adungulaba Tera Ideal Club ki campus asina ayaba pibidana lekai gi nuksiraba chinau singna tawbom thoi haidana haibi badagi koi ngasi si Advent Merry Christmas celebration macha ama sinjal langjaduna mau kaithel phambiriba khwai khudingmakta achamba kudol pot amadi sagle namaga chamin nanabagi adunglaba thoramasi sinjabane Mau Union Imphal ki President Puni Loshina haikibda committee na ngasi Advent Christmas ki thoram sinbi basi yamna nungai masina aikoi masal gi marakta hena nakshinaba ma purak pangamgani haiki Tammi chimi anyamok chana china amuk makhataba himina harau mina ba tobina ba yamna huji phawa cha thari base yamna thagar ningai ne haina harau ba phondo chari Hauzik pau hi marakthana aten ma break amamuk lominasi MS Purnima Enterprises presents Kapi International Manipuri Short Fiction Film Festival 2021, organized by Impact Films Production Manipur under the aegis of Film Forum Manipur. New Kunagi Asia Changi Kalbu, Togaina the similar to COVID-19. Equi New Maxim Hamakada. COVID-19 Hichina, Sota Haliba, Amadi Puta Haliba, Equi, socio economy, Amadi, art form singasibu, building back over Hibisi, Equi Kurimaki. Lamgi told me Equi Mayam Siona, one the let me naduna, COVID-19 di Mayota, Kara Chignalanting Naba, Matotari. Join the journey of Kapi International Manipuri Short Fiction Film Festival 2021. Australia tour on Sony live. Australia tour on Sony. Yes, live it is. Watch Australia versus India live. 4 tests. 17th December to 19th January. Only on Sony Sports Channels. Lamdamusida ihan hanbo oina miyamda kangla water gi 20 liter jar supna tagi lupa tara da fangan jargani. Loina half liter bottle tara mangana saba pekta supna tagi lupa humputra mangada fangan jari. Khudong chaba si factory da laktuna lobida yagani. Akupa moral gidamak lengsin bidau Kangla Water Maibo Khul Mamang Lekai Imphal S 795002 Aikhogi contact number 8257888737 Kimatungda makhataba pau pizari CRPF Manipur amadi Nagaland sector gi oina ngasi badminton tournament ama langjingda leiba CRPF ground center da hokhrei Group Center asina sinduna pangthokiba tournament aduda Manipur amadi Nagaland gi IG Randip Data Manipur amadi Nagaland gi Ladies Welfare gi Regional Head Ritu Data yauna Group Center asigi makok thongba official kyasu sarukyaki thoram aduga mari leinana mamangda pangthokiba tennis tournament loishinbagi thoramsu pangthoki Chaurakna Manipur amadi Nagaland sector gi official kungani pan romna tennis tournament da sarukyaki loinana ngasidagi hokiba badminton tournament dana official yankhai romna sarukyaki Tournament adugi haudokpaga loinana IG Randip Dattana haikibada Manipur amadi Nagaland sector gi oina leiriva jawan singi manungda healthy fit oina leina bamadi hena unity oina bapandamda tournament asi pangthokpani haiki All officers from Manipur and Nagaland, it is 28 officers who participated, including ladies. And in badminton also we are going to have more than 50 people. 50 people, all constable, NCOs, SOs, ministerial staff, officers. We are playing together. It's a team effort, so we are playing together as per the direction of MHA and DG CRPF. We are organizing this inter-battalion
operational tournament. Thauram aduda saruk yakiba Ladies Welfare gi Regional Head Ritu Datana Lepaki Seva Toriva Zawan Singh asi yum thadokibada imung manungda khudong chadaba kaya thengnai macha masu sing mahi masing tamba yauna thengnaba khudong chadaba sing asi koknadaba Ladies Welfare na matam matam gi oiba thabak sing paikhatuna laki welfare program kaya su paikhatli haiki. The guidance of Mr. Randeep Datta has been organized, and being his better half as well as his this Kaaba president, even I thought so that let us involve the ladies as well as the families of Jawans also and officers. So we are having a tournament, badminton tournament, which will be, this was tennis tournament, and now we'll be having badminton tournament. Opening is done today, and everybody is taking part, and we want to have fun so that they have a change from this, the COVID situation, and now another virus has come, we have heard. So they will have a little change and they become happy, and you must have seen all are so happy today and at the gate, so that's all. So hope for all the best, and I wish everyone over here a Merry Christmas and a Happy New Year. And we also plan to have a very good Christmas party also, but keeping all the COVID precautions, we are doing that. Bathan sahi ki Guwahati na yumbu oiduna pangthokadaba 8 Kelo India gi sarugamoina ngasi Kelo India State Center of Excellence ngasi haunabi matung ina Khumbalampak Sports Complex ta hangdokrei. Thoramaduda Sports Union Ministry of State Kiran Rijijuna virtually oina saruk yaki. Thoramaduda State Lengaki Sports Minister Letpau Haukip amasung atay makok thongba official singsu saruk yaki. Sangeet Natak Academy New Delhi gi General Council member oina nauna hablakhraba saknairaba seisakba SS Nabachandra Elias Nababol Kenobu okpagi thoram amangasi Sumanglila Producers Association Manipur na sinduna pangthokre. Hiang thangda leiba Sangai Market ta Devla Multi-Purpose Auditorium da pangthokhiba thoramaduda Manipur University of Culture gi Assistant Professor Dr. Makhon Manimong Saba Association asigi President Ningombam Tomba madi Vice President Hiang Lukhoina maru oiba mitunglen oina saruk yaduna pangthoki. Thoramaduda saruk yakiba Manipur University of Culture gi Assistant Professor Dr. Makhon Manimong Sabana haikibada malemda Manipur bu masak takpada art culture na choba thodang lowi hairabasu lengang na artist singbudi miraibagi mami chauna tari maramasina lengak amadi miyamna chinda khakta artist singbu nungsibagi mahuta thabak oina utpa ma mathau tai haiki. Posi sangjale abos skola mayam nai bo hora bane ada masakshi jiwala isi karino habida like shu wat like pudi ai jo ina mingai ai khangsa bangai de puthona bohona ramani lila gi de hapet collect torgai kamjanje aduna lila gi posi ya maru ai adu mayam yogi di mayam adi lila performance sum lai de lila gi importance it dona performance sum lai ni khang de nai ne wai khoina di maun di yaw de phache base ayam sang na ai khoi class to yaw de ji ai khoi musical culture da sumang lila gi class yaw de Thoramaduga Mari Lainana SS Nabachandrana Makhatana Haikibada State Asida Artist Singna Awana Tarakpa Matamda Thengnariba Khudong Chadaba Kaya Asigi Yenglaga Artist Singi Association Singna Artist Welfare Fund Sing Thamba Mathau Tare Loinana Kanagumba Artist Singna Laikhitraba Matunga Award Pibagi Chanabi ama Ladiva Asisu Semdoktuna Artist Singna Hinglingaida Award adu piduna Makoina Taukiba Thabak adugi Ikai Khumnaba adu Masa Khangna piba Horasi Haiki. Integrity da chinga tamgi mari thongs tatam daida samjana ba hona jakiba isaina matamgi isaina hona jakiba aduba yam chamma ba kasu khangjadraba naigo nasi Sangeet Natak Academy ki yam tang ba pham hai tare Bharat ki not only Manipur ki ngasi garang lama minister na nang Manipur de ki natti na Manipur ki ne na law to leisida didi lakti nai ko sai bisi sida opter le na bo Bharat ki nang si leise Bharat ki nang si Bharat ki ni Manipur ke khara ke to adu Bharat ki nang to biya wa hairamba se ngasi ki sugum le artist bu matai ke artist kai ta khang de ba ekhoi bo si ta ma phamaga tha tilo per pase ai si ki Bharat sarkar se su thalat ba gamde. All Manipur Students Union Juribam District Committee ki chairol amana Manipur government na thokiba order gi wangmada Juribam da leiriba private school singna mahiroi singnagi fee lowi haiba emsuda chapchana proof leijari maram aduna fee low ki bus school singna numit mangani gi manungda handokadabne masida karigumba handokta batarabadi emsuna action lokhatkani maduda thorakpa afafata pumnamak masana pujagadabne hairi.
Education Minister gi Kendra Maktada Lairik Tamba Toktuna Machibu Layingani Haiduna Chahi Tarahumdoi Khakta Ngairiba Maupa Nupa Thabak Suduna Mamagi Mating Panghori Mama Machana Thabak Suduna Fanglakpa Senfamna Chara Amak Kidamak Cheng Wan Gadra Natraga Hidak Lay Gadra Haibasi Achobo Wahangama Oihori Hiramasigi Matangda Akhanaba Paudam Ama Lamsang Kendra gi manung channa leiba Tharoizam maning lekaidagi masagi chahi taraga taruk khakta ngairibi Irom ichan macha chanu chahi ama hena kidney da anaba leibadagi hogat kangkhat pangamdana leiri apokpa mapa chahi mari gi mamang da thokiba laibak thiba thodok amada leikhidabana apokpi Irom subadanina nongmagi aphang bathabak suduna macha ani tabu chara hendrabadi haiduna thabak sudun hotnaringai cherakta macha nupi ichan macha kidney da narakpana Mama macha makhoi ahum khak hingliba imung asida lu kokpada len taba haibaduga chap manakhi oiragliba fibam asina maram oiraga supnatagi chahi 13 khakta ngairiba Irom ichan macha gi mawpwa Irom nilo lairik tamubagi kanaba leitre haiduna lairik tamba toktuna machibu layingduna mahausagi punsida mimanana hingani haiduna laikai aduda leiriba Heaven Garden da thabak suba yauduna lehuri Kuchuman oina tha amada fangliba lupa lasing taruk asidagi sel khara tungsinduna ichebu soidana layingani miyamnasu machegi layingbada mateng pangbiyu haina Irom nilona nasonana solhuri iche nale ne kai paide tamina thabak su nom chale aina suri pesa sina su iche lain na honjage mayamna su mateng pangbiro haijani Chief Minister gi Haksel Tengbang gi card pairabasu matau karamna sizinagani haiba laikai gi member amadi asa workers singnasu karisu takpide CMST card leire hairabasu selamata yaudana ichabu layingba yadabana ngasisu layingba ngamdri laitalaira singda mateng pangliba lamdamasi gi Chief Minister na ichanupi bu layingbada mateng khajiktang oirabasu pangbirabadi nungai jagani haina laika naribi Irom ichan macha amadi Irom nilogi apokpi mamana fongdorakli ai kappaga wari tawe isi sida adaida mana ai nemda kanamda haning bina balaite ise magi sagaina da isingjina jul amda pangbite ai isa nari sibo bada ai kari haidoino ai khambam khangde naina ise da wari tawbune isa nupi phamungda nari se sijigi mayamna mateng khitang pangbiyo mathai je kannabagi mama amadi mopwa nupana honaba ubada ichan machana masada anaba kaya faurabasu nai haiba ngamdana chaina khangduna famungda taduna leiri Low in Kolyonduna, Mahak Pulaying Biganu, Mopuanupagi the Maktambiu, Mahak the Sikhiban with the Loide, Lamdamasigi Nuksiraba Mio Singna, Mahakpu Amukta de Lying Biu, Mahak na Faraklaba Matamda, Mopuanupaga, Mahaka Honaduna, Makoigumba, Awaba Tariba Imunkayada, Nongmadi, Soidana Mating Panglakikani Haibagi Asada, Hingori. Bungola suangangoina ai tabakta chichira yenganina tabak choppa chiwala ai chachu chahaning de do inaul pana yata tana namdana chate nungjana nungai chate ado smaina leitara ba singi tabakta smaina mateng pang kena chongthok pirak pa je yana sunungai che ado ai khoi gi leitaba da su kitang mateng pang bio ai gyana ba si su kitang layeng wada mateng pang bio na haicheni Malim Gileba Kayana Chokot Pagi Lamjel Tanarba Matamasida Imungasidadi, Nasi Nong Masima, Tabak Suhodragadi, Kari Chagani Habuhangasina, Imungasigi and a Quadi Chawbohangam Oili. Imungasida, Hosik, Nong Magi Kari Chagani, calling him Matamasida, Anava Yoselak Hibasi, Luko for the Lentava Hibaduni. Matangasida, Hidak Laduna Chagadra Natraga, Nong Magi, Chak in Sang Laduna, Tongra Chagadra Hibasi, a Chawbohangamadum Oili. Hiramasi Matanga, Podam Jeriba, camera person Nareska Lunana, Onel Sambandram, Times of Manipur News, Taroism. Tamenglong ADC Executive Member Harling Dongilna Mahaki Mung Manungi Mioi Singaloinana Ngasi Kamjong District ki Manung Chanba Chasat Khulda Chatuna Christmas Kumaiga Lakpa Galoinana Khulgi Mioi Singa Unakre Dongalgi Kongchet Aduda Khuladugi Mapuroi Bakaina Krabamadi Hakchangi Fiba Mima Natraba Mioi Singda Achamba Kudol Potsing Piduna Ikai Kumnaki Masigi Matakta Khulgi Authority Dongil Amasung Mahakaloina Rakpa Church ki Pastor na Seloina Lupa Lisin Kun Mangasu Mating Supiki
Manipur Lengakna December 18 Science Graduate Teacher, Chahungamapan Arts Graduate Teacher, Chatruk Taramari, Punna Oza, Chamapan Kulhumdoi Launanaba Chirol Thokpadanatana, Hindi Oza Chamapal Kulhumdoi Launanaba, Cabinet na Warip Lokibabo, All Manipur Primary Teachers Association Amtagi Lamjing Makada, Graduate Teacher Demands Committee Kumja Lisingani Tara Taruktagi Honaduna Lakpa Madi, Chahi Sigi July Kulhumdoida, Arriva eligible list Fong Kraba, Madugi Matakta Vigilance Clearance Fanglaba Oza Singi Promotion Gi Wafam Namsilaga Oja Logani Haina Laura Kliva Lengaki Warepo, All Manipur Primary Teachers Association Yaning Daba Fongdorakli. Association asina Thadorakpa Cherol Amada, Wafamasi Fongdokladuna, Recruitment Gitabak Lotion Dringaida Promotion Gitabak Lotion Bio Haina, Chief Minister Amadi Education Minister Gipukning Chingshilakli Amadi, Lengaki Taurang Tokshilda Oza Singi Marakta, Nungai Nahandanaba Sinbigano Hari. Nongmagi ingbagi chang hengalakpaga loinana yum singdas jenariba chakthung gas singda thoglakadaba maihau langpok madi matau karamna section thorang lokhatkadagi haibigi matangda Tengnopal district ki manungchana machi block ki Khulsaibung Karong Tel Village Authority na singduna Karong Tel Village Community Hall da nongmagi oiba awareness cum training program ama pangthokrai. All Gas Care AGC Manipur State Branch ka Kushamnaduna COVID-19 ka mari lainana lengak na piva SOP singak na pangthokiba program aduda AGC Manipur State Branch ki State Manager SS Joy Prakash Khulsaibung Village Authority ki Chairman Medar Makunga Mari Khulsaibung Baptist Church ki Pastor M Korungthang Mukunga amasung Social Worker amadi miyamna saruk yaki. Paugi maraktana amuka suana tenma break amamuk lominase. Now, enjoy 20% extra on Kangla Popcorn, Kangla Milky Balls and Kangla Rings. Kangla. Watch an encounter with Jeet Ningomba. One-to-one discussion and analysis on political, BJP-led government sigi pandam di khange peace purpose. Education phàn ngai oja awat pa hapa sports, sanabung chengwachi sports house ne no leirga yaroi arts and culture. Art and culture si ekhoi ga thana ba yadraba ekhoi gi and many more. Every Friday at 7 p.m. only on Times of Manipur. TOMTV. Repeat telecast on every Saturday at 10 a.m. Don't miss it. Saklon Ama Thoram Sina Miamgi Togal Mapung Pahan Janaba Hota Jaribasda, a Joba Todang Lobirakliba Sengi Manunda Ama Oina, December Gi Kuntaruk, Tangzanumit Asida, Poirei Tokjomna, Adomga Punna Thoram Saruk Yamina Navagidamakta, Aikoigi Studio da Soina Naleng Biraklaga. 7629-943-543 da call tawbiraktuna thoram sibu saruk yaminasi. Khanghanjaba Tom Cable subscriber singda yamna nungaiba pau amatang khanghanjari madude Tom Cable ase pay channel on bagaloinana tongan ba khudong chaba kaya pibata natana ayat apan yaudana ahenba services kaya piduna miyamgi thogal mapung fana tawba ngamjaragani subscriber singna isa gi connection gi thagi fee online gi khuthangda prepaid mode oina tidok piduna channel asibu apan ba yaudana nungaini yengbina banolukchari matau karamna online gi khuthangda thagi fee tv gadage haibadu makhada uchari ahanba step ta tomtv.co.in da changbiraga adom gi set top box number du mention biraba matungda pijariba package lupa chahum yankai chamri natraga chamri yankai sidagi apamba package ama khanbiraba matungda pay online dan nambiu ani suba step ta adom gi payment adu confirm tawbiraba matungda pay now da nambiu ahum suba step ta prefer payment methods khanbiraga payment tawbinaba khanghanjari ba Tom TV Cable contact number 8132089758 natraga 8974279099. Breaking matungda mayamu taram nokchari makhataba pau pizari. Mayai kaba nisagi polam sing shienava thingba masibu muthatpa amadi United Nations Sustainable Development Goal ahum target manga fangnana bagi pandamda thabak tawriba the 3.5 collective hariba loop asina lukhosai jautra case asi amuka
hanna thijinba amadi trial asi high court ta nauna trial chathanaba takshilakle ngasi luf asina thadorakiba cherol amada wafam asi phongdokladuna case asigi trial da atopa mioi anina mara leire haina while piraga lukhosai jogi masamaki lamfel leiba quarter dagi lupa crore kuntaret lomgi drug fabada jawmara leiti haina rai takiba asi trial asida angam athawna khut thingjilabra haina chingnadaba ngamde Tingel tainaba ngamdraga nasi khongda tainaba haibadu taratra haibagi mi paiba poklei maramaduna Manipur lengang NDNPS ki court ki while asi awangba court ta amuk hana tijinaba thabak paikhat haningi hairakle Ngasi Manipur Science and Technology Council Mastek na sinduna National Mathematics Day 2020 thoram tagil patalaiba Mastek Complex pangthokre amadi chahi khuding ipiba Dr. Iviaima Innovation Award chu chahi asigi oina taro harvester puthokpa Y Brazamani Singda Case Award oina lupa lising kun certificate amadi memento kushinake Thoramadu atoiba mithunglen oina saruk yakiba Science and Technology ki Commissioner M Joy IAS Commissioner na miyoibagi punsida mathematics yaudaba yade mathematics asi concept sing na khangdaba yade amadi mahiroi singi brain boost systematic oina thabak tawhananaba honabada mathematics makong sing na khangna chatpa changi haike Zik naunay kalibangang singsida koina hajinin mamati Computer age oirasu aikoi mathematics ke any topics si concept clear oiragadi simha pubang hapna di hai siraba tanjada aikoi yamna khudong chiningai oi and simha pubu yadaba concept clear oi umsan marwaina hai applied mathematics study concept clear oiragadi ekta aikoi magi definition du khange hai kamaine apply to kontamda definition yauriba magi concept ga application je manadaba area kharsu dum thena Indian Army ki operation da chaunamai pakpoina Arunachal Pradesh amasung Nagaland gi ngamkhai gi mafam Diomali town manakta ki NSCNR ki self style captain Engto Konyak nongmai amadi kapayariba nongmai maruga konana fare Farba self style captain Engto Konyak Lup asigi miyoising recruit toba amadi miyamdagi namhaduna sel khaibada chenabani hairi tungda farba miyoy edu khulaiga konana makha taba ain gi oiba thabak lokhatnaba Diomali police ta sinakre Manipur Police na lokhalakpa section thorangi sharuk amoina ngasi ayu commando gi kangbuna andro parking gi akoiba mafam singda thiba homma gi thabak chathakre adum oinabak mifami funamada yaukhiba leiti Amaromda ngasi Imphal East Police na konung mamangda leiba Advanced Hospital gi akoibada thiba homma gi thabak chathakre ngasi ayuk Imphal East CDO Porampat Police amadi Women CDO gi apunmati mamana yum yangkhai romda changduna verification chathaki Nakal amaromda ningombamgi akoibadasu Imphal West Police ki team amana thiba humbagi thabak chathakre ngasi ayuk anganbada ningombamgi nga farm yauna yum chani yangkhai rom changduna verification chathaki Technopol District Police Nap Manipur STO Technopol amadi Horticulture and Forest Department ki staff sing nangasi Technopol District ki Machi Hill Range ki lam ekar kuntra romda tharamba popi pambi sing yanthatuna manghankhre Hauzik faubada tongan ba district singi lam ekar lising machahum tara manga romda tharamba popi pambi sing mangankhre hairi War against Turkey akai da changthen makung thang oina Technopol District ki Machi Subdivision Machi Police Station ki pon phom jingda koi popi destruction ki drive chathaba haure ngasi ki chathaba drive sida yaw team chingdi Technopol District Police ki team amsung commando Nap Manipur ki team Forest Department amsung District Administration Technopol ki team chingi ngasi saurangna ekar kunthra mukki oigedaba changda koi destruction tawkre ado hojik fauk ta koi Manipur Police na amasung atopa mari lenaba department amasung agency singna Manipur gi jaga jaga da koina popi se 1315 acres ka ga mahangre district wise ki break up sina ukhul da 910 acres ka ga mahangre Senapati 190 acres Susanpur 50 acres Kangpopi 120 Imphal East 15 adu ngasi machi gi area da koina 30 acres se pura punjala 1315 acres ni aduga mayam dain haijaga da mana akoina hojik popi ka ga popi field gi mayai deni akoina lepchari se popi gi harvesting season se around January February ngal labada side gi hongnei aduna akoina ka ga manghali popi je ayamana sat pa hongdringai da harvest togdringai da ngaktani aduna akoina harvest togdringai da ka ga manghan mangaktani smain thamja
Bisnupur Police na OPM kilo kun tarit ka gram chamapan ga kona na miyoy ofum phagat pangamkre ngarang numidang pung nipan makhairom taba matamda ningthau khong bazar da phagat pangamki farba miyoy singadu cycle bazar da gini hairi Amaromda ngarang numidang pung mga rom taba matamda police narcotic cell amari youth athletic development association yada khergawi kangbuna Imphal East ki Lairel Pat ki NRL oil pump manaktagi miyoy ama heroin powder gram taruk ka kona na fare farba miyoy edu kairau awang laikai dagi MD Jar Rahman chahi kuntra taruk apokpa laikhidrawa Fazur Rahman kawi hairi Superintendent of Police Thawal gi meeting makada ngasi Thawal Police na sinduna Moizing Community Hall da nongmagi oiba community policing program ama anti-drug drive campaign pangthokre NSCNU da yauramba lanmi kaya ngarang khulai kaya galoinana the Jailing United Front ZUF ki chairman Mr. Jenchui Kamai gi kanglupta changlakle haina luf asigi information publicity secretary KD Gangmaina cherol amana hairakli cherol aduna makha taribadi AK launcher AK bayonet M4 rifles lethot cell magazine amadi masing yamlaba nongmai maru singaloinana changlakraba hana NSCNU da yauramba lanmi mangabu harau tayamna okhrei amaromda Christmas kumaina lakpa da loop asiki mai kai degi sumiyam da yaifa pausal pirakli Bisnupur Ward number 3 da laiba Lauriam Thoi Meiteina imungi ahal saduna yumpuri haiba TOMTV da akhanaba paudam ama sandokraba matungda Moirang da West Oba Bisnupur district da maruina miyamu mating pangliba matai project ki thomi singna laktuna chengbek ani hawai thauthum pirol amadi nongmagi changraba yadraba polam kya mating pangkhre Nasamuk Bharat Campaign Thawal District ki oiba special review meeting ama ngasi DC Thawal gi counting hall da pangthokre Tharongi athoiba mitung oikiba Aramam Commissioner Rehabilitation Center for Addiction Service Providers IRCA ga khushamnaduna nisa thingmagi matangda member volunteer singbu wakhal loksing kaya takpi tambiki Paugi marakthana muka swana tenma break amamuk nominasi Akan banong lay nuksit kaya laklabasu apikpa natraga achoba yum oirabasu phaglang sina pumnamak mayok na bangami yamna kalli amadi chahi kaya chatli Barak Valley gi masak oiriba akan bagi atopa maming ama oiriba Valley Strong Cement Valley Strong very strong Awaba phongdok chaba Matam Kuina Haizingang Kaitel Board ki Founder Secretary Oiramba Sanasam Dhanachandra Singhana Manung Matam Sadana Hauki Batang Tarataruk Tha Taranithoi Lisingani Kunda Thongzu Part 2 Dalaiba Masagi Yum Dalai Khidabada Kaitel Board Asigi Vice President Ningombam Khambana Mayai Tangbal Lauduna Minute Ani Tumina Leptuna Member Single Loinana Awaba Phongdokre Loinana Mahaki Thawaina Ingna Chikna Lairunaba Isorgi Maphamda Khurumjaki Awaba Phongdok Chariba Ningombam Khamba Vice President Haizingang Kaitel Board Lamjingba Finance na COVID-19 na thogal khudong chadba mayam si usiraga collateral security yautana document changdana yamna komo mongda loan fanganjagani shahida subnatagi chada tarani thoigi interest rate ta business loan against property vehicle loan commercial equipment loan commercial vehicle loan ki khudong chaba pisari han loan lobi ki singi suwana gu makhal gi loan asi lobi ki khudong chaba pisagani akupa moral ki ma contact to yo Lamjingba Finance Nagamapal contact number 7085831502 natraga 9862629399 Ehaki ipuroibana COVID-19 gi layong ulagpadagi test tawrubada positive oiramle nakna leiminarubana ehaksu test tawrubada positive oiramle Ekhoina home isolation tawbagi ayaba phanglo matungda doctor na hidak amasung ishagi oxygen level check tawnabagi damakta oximeter pibirakhi home isolation da leiringaida aigi ipuroibagi oxygen level nemtharakpadagi Jenims Hospital da pukhatkhi positive oibagi certificate paibana amuk hanna test tawdana matamanghandana makhata balayeng chathaki asumna anganba matamda test tawthoktuna matam chana layeng hobuna laina asidagi thuna phagatpa ngamhore amasung aigi imung manung busu laina asidagi ngakthokpa ngamhore lai haurakpadagi COVID-19 oiramgadra haina singnabadagi test tawba laksabani adubu laibak phabana negative oiramle miyamsu isada COVID-19 gi layong ubiragadi
सोइदना टेस्ट तौथोकपियु नाबबु लोटलगा थंबिगनु लेप लेतना संदोरक्लिबा कोविड-19 थिंगननबा टेस्ट तौथोकपा यामना मरु ओय करिगुम्बदा पॉजिटिव ओइरबसु मतम चाना लायंग होरबदी लाइना असिना सोक्चंद्रिंगाइदा अदोंबु कनमंगमगनी कोविड-19 गी लायोंग उत्रमक्सु पॉजिटिव ओइरंबा याय हाइना चिंगनबा लैरबदी सोइदना टेस्ट तौथोकपियु कोविड-19 गी सिम्टम लेना टेस्ट तौथोक्तना लैसनबा मतमदा इसादा नत्तना इमुंग मनुंगी मियोइसिंग अमसुंग कैरो लेकाइगी मियोइसिंगसु खुदोंग थीबा थोलकपा याय कोविड-19 गी लायोंगसिंग हाइबदी लोक लाइहो खनाव नाबा मनम महा फावरक्तबा खोंग हामधरकपा अमदी नुक्सा शोर होंबदा वारकपा तारबदी सुंगशोय शोयदना अथुबा मतमदा टेस्ट तौथोकपिगदबनी पॉजिटिव ओइरंबा तारबसु होम आइसोलेशन तौबिरगा गवर्नमेंट गी माइकैदगी विटामिन्स अमसुंग ऑक्सीमीटर पिजगनी लोइनना हक्सेल की मरी लेनबा मियोय अमा मतम पुनमक्ता अदोंगी मतेंगीदमक लेगनी काविरगनु चिंगनबबु लेबिरबदी सुंगशोय शोयदना टेस्ट तौथोकपियु ब्रेक मतुंगदा मखाताबा पाउ पिजरी ngasi New Delhi gi Ambedkar Bhavan da pangthokhiba Babu Jagjivan Ram Kala Sanskriti Sahitya Academy gi thoramda tongan behiramda mathau ningthina tauba miyoising jati gi thakta manapi duna ikai khumna bot khrei award asida Manipur gi miyoi tarani thoina award lauki Global Corona Warrior Award 2020 mana fangbada Manipur gi miyoi tarani thoi yaurakle ngasi New Delhi gi Dr. B.R. Ambedkar Bhavan da pangthokhiba Babu Jagjivan Ram Kala Sanskriti amasung Sahitya Academy gi thoramda award sing asi lanthoki hairiba award asi COVID-19 laichat marakta tongan bahiram singda mathau ningthina tauba miyoi sing khangalaga pibani award fanglaba miyoi singi marakta Manipur gi Dr. B.R. Ambedkar National Award The S. Tomba and Sons Pengba Farm ki Managing Director cum Proprietor gi Soibam Sur Chandra National and State Award yauri atopa award fanglaba miyoi singi manungda Dr. K. S. Akoishana Konjengbam Ibungo Tekcham Raju Ningthaujam Manglem Jao Oza Nilakanta Nurse Naurem Tangbi Y. Surjit Kumar Thoksom Navakumar Dr. P. Ina Khunbi Anti COVID-19 Kodom Pokpi gi volunteers amasung task force Anti COVID-19 su yauri ngasi more ward number 6 tali road ta nauna hangdokpa love bite cake cafe haina kouba mafamama hanagi ADC channel gi member oiramba chinaiwa haukipna haunabi matungina ribbon kaktuna hangdokrei thoramaduga mari leinana chinaiwa haukipna ngasi nauna hangdokliba love bite cake cafe asi indo myanmar Morida ahanbo ina hangdokpa morida cake leinabagi mafam leitabagi awaba oiramba du ngasidi madugi awaba du koklagani haiki Hairo Kendra gi manung chana leiba Sikhong Sekmai Municipal Council gi lakadoriba English singani kungama thoigi Municipal Council gi election da NEIDP gi mirep oina ward number 9 da thokadoribi Srimati Thangjam Ongbi Kavita Devi Okhongsang Mayai Lekai da leibi gi luching makhada ward number 9 gi manung chana leiba Leirak Singh da fibam chadraba lambi sing shamjin ba hokrei Wangjing Women's and Girls Society WEX linkhat ki bagi humpuni thoirak shuba mapokumon thoram ngasi tengtha khongbal multiplex cha chinglemna pangthokrei thoram adugi sarugam oina leikidraba WEX ki founder Suba Kumar gi photo da leishu katuna ikai khumna bodki thoram adugi chief guest oikiba hanagi art and culture minister Dr. M Narasingna thawal maikai da WEX na matau karamna khunai gi nupi angang singi yaifa thorang paikhat pa horakpagi haibagi wari miyamna liduna tahanki It's very simple but very important. Yang baru yang important. Hindu sih bahasa yang Hindu ya. Paishatan Hindu ya. Paishatan izzat lagi ya. Madu yang itu dari. Sarkar ni kita taba lanai ni tahu jaba. Alu sarkar ni kurang kaya. Pangthok pun nambas mustan kaya terkaroi. Madu manunda. Wex amani. Panbay abadi ngasigi thoramadu da funal maring Langthawal Kunau, Wangbal, Sapam, Wangjing Tenthana Chingbam Mafam Kayadagi Ahal Chahum Henbada, Ningtham Thagi Kudol Ina Kambal Amamam Kudol Tamki. Ahal Singna, Nungai Zava Nat Kyoiba Thoram Kayasu Utki. Bangsi Vodon Youth Club BYC Kangabo Awang Lekagi Ano Wasanglen Social Worker Kundrakpam Menjor Mangangna Miyam da Kushinakri. Thoramasiga Mari Lena Donor Amasu Oriva Menjor Mangang na Fongdurakpada Bangsi Vodon Youth Club Asina Lekaya Sigi Yaifana Naba Paikalakpa Tabak Thoram Kudinda Saruk Yabangam Naba Honagani Haiki.
Imphal West District ki manung chanba hawbamara ki akoiba mafamsingda khangawdana yumda yokpa hui amadi hawdong singda laichat ama sandoraktuna hui siba yaurakpadagi Manipur lenga ki veterinary loishang amadi Manipur Dog Lovers Club ka kushamnaduna ngasi hawbamara Girls High School da maikai adongi hui amadi hawdong sing anti-rabies hida kapthokre ke maduda hui chama mari amadi hawdong kuntra mari hida kapthoke COVID-19 lai chatagi ngakthoknaba Salin Digital amadi NR Media anina kushamnaduna ngasi Langthawal Kunja Makhalaikai COVID-19 ge awareness program ama pangthokre thoramadu gi sarugama oina miyamda marksing yenthoke Childline Thawal gi chahi gi oiba advisory board ki mifama mangasi pangthoktuna district asida Childline gi activities hena fagat hannanaba gi matangda kupna khanakre Childline Thawal gi advisory board ki chairman jo oriba deputy commissioner gi conference hall da pangthokiba mifama duda deputy commissioner Thawal gi mahut sinduna ADM Thawal Elbrada Kantana chair loduna mifama du hodokhi mifama duda district asigi oina chaliba chahi asida angang singda mari leinaba Thokpa crime sing amasung pokso case singi maramdasu kupna khanaki mifam adugi chair lawkiba ADM Thawalna district asida Childline gi activities hena kankhat handuna district asigi angang singi life care lobiba amasung protection pinanaba advisory board ki members sing khanganke mifam aduda Childline Thawal gi advisory board member kunmari na saruk yaki ngasi nungthil form kiba Manipur gi pauche singda kari kari maroiba pau yawkiba gi habido mayam puna mungtang khangminasi Panglay Paki Mayra, LLI gi Kenal Ayambada ngayok pukri onthokle, low usile, lam khopchun migi thabak chathari. Chingi district taragi fish farmer chamapanda pedi kam fishiculture gi thabak paikhatnaba, lupa crore amaga lakh marifu gi senfam CM na direct benefit ki khudang da fangan kre. Yum hingkhol leizatraba mioi singi leifam juri bang gi khul anida pi bagi thabak chathargani, GDO. Paunil Khon, Chingi district mangadagi beneficiary chamapanda direct benefit transfer tawagi thoram pangthokre. Seed production haiba thimda numitareni gi oiba certificate course ki training program hodokre. Karda kani puduna lakwa mioi ahum fare. Union Home Minister Manipur da lakadoriba asida political party CSO singi mihut singa unana vasinbiu. Manava coronavirus numit khudingi anawa masing khangan handarakle. Chief Minister na ngami chamapan gi bank account da lupa crore amaga lakh marifu transfer tawkre. Kangla Pau, Langak Pai Riva Koidaki Tavak Tauriba, Pion Fauna, Tamoy Sing na Tavak Taurabada, Iramdam Manipur Kari Suwaningai Oide, Biren, Chingtam Gikena Vatamdana, Development Kachin Koya Yona Changshin Bangamle, Razen. Pauzel, Lupa Crore Amagalakun Taret Lanas Generamki, CM Dagina Pion Fauba Tavak Taubada, Pukchil Sing Bamatautai, Biren, Besnupur Police da Mioi Ahum Gari Yauna Opium Kezi Kundaret Kakona Nafari. Aroy bada maroy bapa umuka na piznari. Chowkhatpa afaba khunayama oige hairabadi transparency leina thabak tawraba matamdata oigani haina Chief Minister N Birena haikre. Christmas ki yenglaga hana numidang pung taruk tagi ayuki pung taruk fauba curfew thamlamba adu numidang pung tara dagi ayuki pung taruk fauba tension kre. State asida COVID-19 positive oiba masing tapna hantharakuna haukiba pung kunmari ki manungda supna tangi miyoi kuntra mapan kak nauna positive oiba thengna kre. Amadi, aiki haiba wakal thadokuna aikoigi haiba wakal da khong thang nasi haina Rajya Sabha gi MP Lesemba Sana Zawbana appeal tawkre. Ngasi gi oina di Times of Manipur numidangi pau matang asida loishinjari miding tabiriba singbo amukana khurumjari.